Manipur Horse Riding and Polo Association MSRP na sinduna chathariba taramangarak suba Manipur Polo International lising ani kun mangagi final langa si India v Manipur amadi Colombia na final Lamba Tounari India v Manipur na panchol mga amad mangzal thari malim gyuna khwaidigi liraba amadi ahingba Polo ground oina sakhang laba Imphal gi mapal kangjay bungna chathariba Polo International na siging asi roiba numita India v Manipur amadi Colombia na final match sanari match ki apunba Chakar Mari Sanagadabadagi Manungda Pau Asina File Topa Faubada Anisuba Chakar Sanaba Loikiduna India v Manipurna Colombia bu Panjal Manga Amada Mangzil Taraga Lake Thasigi Tankunga Tareta Sanakiva round Robin Licky Tarasuba Madi Aroiba Mets the India v Manipurna United States of America Polo Team Bupanjal Taret Mari the Mighty Papiraga round Robin League format ki winner aduga Colombia team na league ki winner Taraga final Changlakibani Chathariba Manipur Polo International lising ani kun mga asida mapan lipak USA amasung Colombia gi team yauna India team A IPA India team B Manipur amadi India C Chhattisgarh na sarukyari